इमेज पादम येंग ताबिरी बसिंग बुताराम नोक्सा बगलोय ना खुरुमजरी पादम मसगी मरोय पाव ओइना प्राइम मिनिस्टर नरेंद्र मोदी ना मचु अहुंगी फिराल चिंखतुना हुंद्रम दे सुबा भारत की इंडिपेंडेंस डे थोरम पांथोखरे लेबाक असि यंफम क्यादसु पांथोखनखरे लोइना रक्षा बंधन थोरम पांथोखरे हौजी मपुंगय पालोबिरसे ngasi red fort ta pangthokiba bharat ki humdrom de subai independence day thorongi warol piraduna prime minister narendra modi na haikibada mahaki sarkar na amohana sasan paiba chayol taragi manung asida miyamgi aningba apamba mapung phanaba amasung triple talaki anoba ain sembagi amadi jammu and kashmir thamlamba special status lothokpana singbagi maroiba warep sing lokre haiki Prime Minister Nalebag asida ikui dina thokiba ising isauda laikhidraba mi singidamakta nungaitaba phongdol aduna ichauna soala mafam singda piba yaba mateng khudimak pigani haibagi thajaba piraduna makhatana haikibada mahaki sarkarna hokiba sahi manga asida miyamgi aningba pamba sing thunganaba honaduna lagli Bharatna ising yotuna thamnabagi maruibadu khangi amadi madugidamakta jal shakti gi Anoba Ministry ama semle hairaduna lebak ase yumthong khudingda thatnaba ising phanganaba lupa crore lakh ahum makhai sangadaba jal jivan mission miyamda lauthoki lebak ase gi hena phaba tunglam jal amagi damak lairaba muthanabagi tangai phadabadu paladuna ma ki sarkarna hokiba sahi manga asida khongthang kya sangsile haiki Prime Minister na makata aduna corruption amasung black money muthatnabagi khongthang khuding taramna okli amadi sanglaba sahi hundraro masi makhoi asina lebak asi mangalabani haiki lebak ki mafam khudingda pangthokpogum ngasi state su manipur lengana sinuna hundrom de suba bharat ki ningtamba numit palan tokre First Battalion Manipur Rifles ki ground da pangthokiba mapungoiba Independence Day ki thoramda Manipur ki Minister N Birena India ki machu ahum ki phiral chingkhatuna pahen ki loyana CM na gado honor yengsila matungda mass pass contingent yankhai tare ki salami okhi ngasi ki mass pass contingent singi manungda BSF CRPF Mizoram Police Civil Police Indian Reserve Battalion Manipur Fire Service Home Guards BDF NCC amadi Scout Cadet Government Department Employees sing School amadi College ki mahiroi sing yauki Independence Day thorongi manung chana tongan ba cultural troupe ahum Government Dance College Kabui Naga Dramatic Union amadi Lamhil Kuki Cultural Research Center na makhoi cultural program utki ngasi ki thorongi parade commander Manipur Police Training College MPTC ki Assistant Director Sarang Them Asana MPS na oiki loyana tongan ba security forcing home guard sing amadi sainik school gi apunba ben mapansu mass pastor saryaki tharamasida CM na medal commendation certificate sing amadi trophy sing armed persons sing government employee amadi civilian sing da yanthoki maduda president police medal for distinguished service na retired MPS and former CO of 8 IRB commando battalion Thaimei Gaipoida Leiting Biki Police Medal for Meritorious Service na 6 IRB gi Assistant Commandant Loitongban Ranjit Amadi 7 MR gi Havildar Narengbam Kumar Singh Amadi 5 MR gi Havildar Longjam Devendra Biki Union Home Minister's Medal for Excellence in Police Training gi winner Singh na Manipur Police Training College ki Deputy SP Sanglanthiang Wi-Fi MPS Amadi MPTC gi Havildar Yumnam Manglemjau no oikre President's Correction Service Medal for Meritorious Service of Jail Personnel Singna Manipur Central Jail Sajiwagi Assistant Jailer K. Abung Arnaga Manipur Central Jail Imphal ki Female Head Warder K.S. Mema Devi Jail Asimaki Warder T.S. Navakumar Maitei Manipur Central Jail Sajiwagi Warder S. Unikrisanda Piki Chief Minister's Trophy for Community Service Phanglaba Singna Kaksing District Police के SP Victoria Yankhom, Chochampu Police Station Inspector NG Anthony Amadi, Constable TM Simal Begum ni
Chief Minister's Trophy for Anti-Drug Campaign and Narcotics and Affairs of Border SPW Basu, 9 IRB Mahila Battalion Sub-Inspector and Mina Kumari Amadi, Head Constable R. Saloni Ryubin Funky. Ngasi Tharamda Kamjong District Ramrei Village the Tokiba Kangomdraba Thodokta Miyoi Kyagi Punsi Kankiba Amadi Mapitel Dam Thodoki Asi Baksang Lokapada Thodang Lokiba Ramrei Kulgi Kunjamari the Chief Minister's Medal for Bravery Civil Award Piki. Bravery Award Panglaba Singdi LM Raingam James Jojo MK Joshua Amadi BR Abeldi Taurongi Manung Channa Swa Survexan 2019 Gi Mana Singsu CM na Yentoki. Taubal Municipal Council na Northeast Zone Gi Town Category having less than 1 lakh population the cleanest town prize Pamki. Aduga Wangjing Municipal Council Amadi Kaksing Municipal Council na Mathangsina Ani Shuba Amadi Ahum Suba Taduna Mana Pamki. Loyana third state level Swasta Award 2019 Valley District Oina Kaksing Ziriba Amadi Thobalna Mathangsina Ahanba Anishuba Ahumsuba Cleanest District Headquarters Ki Mana Pangkiba Loyana Atay Mana Kayasu Thoramasida Yentoki. Ngasi Thoramda Minister MLA Top Civil Amadi Police Ki Officer Sing Military Officer Government Ki Employee Amadi Miyam Susar Yaki. Humdram de Suba Independence Day ki Thoramasi Kaksing District Headquarters na Susinduna District Sports Association DSA ki grounda CAF and PD Minister Karam Siamna Athoba Mitong Oibaloyana Bharat ki Macho Hongi Piral Pahenduna Pangthokre. Thoramatuda Kaksing District ki DC Valentina Arambam Wabogai SC ki MLA Fazul Rahim Kaksing SC ki MLA Y Susandra Kaksing Municipal Council ki Waisya Passion KSI Jaljit Amadi Mahaki Kalik Singh Susar Yaki. Ngasigi Independence Day ki Thoramasigi Parade Commander Kaksing District Police ki Deputy SP Operation Hidang Mayum Ramesona Oiki. Thoramasida Apunba Contingent Kuntrani Toirona Mass Pass Contingent Saruk Yabaglayana Cultural So Makal Mathal ki Thoram Kayasu Utki. Ngasigi Mass Pass Aduda Nupamasa Singi Category da Kha Manipur College Kaksing ki NCC Group na first JNB Umathial Amadi Iramdam Mahikol Anina second Amadi Grace Hotels Academy na third taki. Nupi Masagi category dina JNB Umathial na first Iramdam Mahikol na second Amadi Grace Hotels Amadi Kaksing Public School na third taki. Maruina any sokat pa mahaibase ako'y kudin mo na khangi collective responsibility. Grassroots level lagi, praja singagi, satragi level lagi, aduga sida office ta adi tabak taubiri basingi moigi transparency, sincerity, loina na responsibility masi lairagadi district sina mangdin thana chaukalak pada sunsoi soidna adi mating oigani. High Court of Manipur na ngasi Humdram de Suba Independence Day Thoram High Court Complex da Honorable Mr. Justice Ramalingam Sudhakar Chief Justice na Jati Piral Singkatuna Pangthokre. Thoramatuda Honorable Mr. Justice L.S. Jamir, Honorable Mr. Justice K.S. Nobin Singh, Shri N. Kumarjit Singh, Learned Advocate General N. Ibo Tombi, President High Court Bar Association of Manipur, Senior Advocate Singh, Bar Members Singh Amadi Staff Musong Officer Singh Saruk Yaki. Ngasigi Thoramatuda High Court of Manipur Newsletter 2019 su release Toki. Newsletter 2019 asida High Court of Manipur District Court Manipur State Legal Services Authority amasung Manipur Judicial Academy gi achievements sing amasung activities sing yauri. Ngasi lebak asing opang kaya Raksha Bandhan ki thoram pangthoknakre. Masan masi oibi sing na mabung mokpa sing da kudang da Rakhi Punbiki amadi mabung mokpa oibi sing na masan masi oibi sing da kudol pot piki. Raksha Bandhan ki thoranga marilena leba asigi miyam da President Ramnath Kovind, Vice President M. Venkaiah Naidu amasung Prime Minister Narendra na yaifa pauzal piki. Makoi ki pauzal da Raksha Bandhan thoramasna masin mokpa amadi masan masi singi marakta nungsinaba lunachana taunaba amadi amaga amaga hena thajanabagi mari adugi kudamni amadi kumai asna aikoi ki samas asida nupi sing bungak senbiba amadi makoi yaipanabagi wakhalon hena sesilalagani hairi. More the Laiba 43 Assam Rifles na Sinduna ARG IB Dangase Raksha Bandhan ki thoram pangthokre. Thoramatuda More the Laiba Gorkha Samas ki Vice President
Kishan Thapa Amadi Nupi Macha Kaya Yauna Pangthok Patharamadhuda Ishay Nongmai gi thoram yauna pangthokkibaduda Raksha Bandhangi saruk ama oina nupi macasingna 43 Air gi CEO Sumit Sood, Town Commander R.K. Sharma, Major Akshay amadi atei person kyada Rakhi punbagi thoramsu pangthokki. Assam Rifles ki maikaidagi nupi macasingda asamba khudol umamsu tamduna punna harau taramna pangthokminakre. Sub-Division Administration More National Moregi Additional Deputy Commissioner Campus Ta Humdrom De Suba Independence Day ki thoram SDO I Dinesh Kumar na Sigres Oidna Pangthokki ngasi ki thoram aduda Dinesh Kumar na India ki macho hungi piral chingkhaki loena Manipur Police at Manipur Rifles amadi tongan ba school gi maspa contingent singna salute piduna utki ngasi ki thoram da Eastern Science School gi mairoi singna Bharat Yam so utki Tharamadhuda Police ki Makok Thongbo Officer Government Department 43 Air Moregi Community Leader Singh Bilasip Singh Su Sarukyaki Loisilakpada Mathauda Puning Changba Tongan ba Department ki Miyoi Singda Certificate Singh Yenthoki District Administration Technopal Susina Technopal Government High School Ground Humdrom De Suba Independence Day ki thoram Forest Minister J.S. Yang Kumar na Sigres Oidna Pangthokre ngasi ki thoram aduda Sigres na India ki macho hungi piral singkhat pagaloyana Manipur Police 12 Air tongan ba school ki mass pass contingent sing salute piduna utki thoram aduda 12 Air gi band show amadi culture and dance kaya su utki thoram aduda DC I Rupachandra SPTS Bikramjit 12 Air gi CEO Government Department ki official sing tongan ba Bilasip Singh kaya na sarukyaki Minister Syang Kumar na phongdokhibada Technopal District asida leminariba jati mayamna ima amatagi machani Bharat asi aikhogi senglaba yumni apunbadana pangalni haibagaloyana Technopal District asi district ama oibagi leiriba awad apa khudimak asi state government ki thakta pukhatuna awad pasing hapsin naba honaragani haiki Nauna state government na koi district asi lakhotana pir bisda infrastructure ki award pa adigi leiriba hiram khuding mata award pa lai me hapsing su soi dana Hadaki Independent Day segi pangsilasi pangtok pisna jo soi dar bagi state government ki honorable minister amadi lamdam segi mehur amadi laiba koi isa mayam lamdam segi DC SP amadi officer mayam thangner mayam singasu mari chumna honorable minister tamdana state government ki thapta pukhalaka awar pa yam so soi da tongna koi phona gani haiba enga segi suman nungai reba Independent Day ki minister pakis pizar Ngasi lebak asing apam kudingda pangthok nabagum District Administration Jiri Bam na sinduna Jiri Bam Higher Secondary School ki playground da Humdrom De Suba Independence Day thoram park chawna pangthokre thoram asida mayang ngambam Rajkumar IAS Deputy Commissioner Jiri Bam na chief guest oiduna sarukyaki Jiri Bam da leriba department kyagi miyoi sing amadi school kyagi chhatra chhatri sing yauna arms category senior category amadi junior category haina category ahum thokna Kaidotuna punna contingent punchong de sarup yaduna mass pass utki ngasigi mass pass asida junior civil category ki first second amadi third takraba Kasturba High School girls boys amadi Sotobekra High School girls senior school civil category ki first second amadi third takraba Jiribang Higher Secondary School boys girls amadi Highway Industry School girls amadi arms category ki first amadi second takraba 87 Battalion CRPF Uchathol amadi BDF Jiri Bamda Tharonggi chief guest namana matum yenthoki Bamon Leka Youth Club Yaripo PYCY na natki oiba lining lai solga mari lena numit khudingi nongalamdai masung yasang lakpada Bamon Leka yu umang lai gi laibungda penagi yakairol nausumlon mic de recording thadokpa hudokhibagi chahi ani mapung pharakpa second foundation day ga mari lena ngasi club asigi amasung umang lai gi akoibada social service toboloena Uhai Panba Uchara yang khairom thakre sahi asigi jun thada club asi akoibada Uhai Panba amasung lai satpa Uchara yang khayamasu thakre hairi club asigi ground amasung umang lai gi laibung asi tarutananba asangba environment ama ohenabagi wakhalonda ngasigi social service amasung Uchara thabagi program asi yakairol gi foundation day gi program oina pangthokpani haina club asigi president Praplo Khomdram na phongdorakli Mana makada na phongdorakpada Uchara masing yamna thaduna mapung marai phanaba senabiba ngamloidaba oirabadi senabiba ngamgadaba masing khara khak thabana hena phai hairi
Kakching na mapung thaba district mo oirak pagaloy na apunba Manipur matami say Kanglok Amik Thobal Center dagi Kakching district oiba Amik Center matunga na khaidok pagi mathau tabadu khanjaduna isay nomaida thawai yaujoba Thobal district amadi Kakching district ki miyoi singna saliba tha August ki tang mari nomaijing numita library information center Kakching da ahanba meeting ama pangthokhi hairiba meeting adu da lokhiba warep loyana Amik Manipur ki president yabirapagi matungina Amik district center Kakching semnabagi akhanaba meeting ama laliba August 19 Nomaijing numiki nungthil pung ama tabada library information center Kakching gi auditorium da pangtholagadi maramasna Kakching district ki manungda laiba isaibu pamjaba nungsibiba punamakna meeting asida matam sana latuna saruk yaranaba amadi district asigi Amik lingkhatpada thagdang lobinaba Amik district center Kakching gi convener gi serol amana phongdorak paglayana meeting asida saruk yaba lakpada isa isa gi saktak se amadi tangai phadaba membership fee puraknaba ningsinglakli Hozera badamara pamkana pijari Prime Minister Narendra Modi na masu ahumgi piral chingkhatuna hundrong de suba para ki Independence Day thoram pangthokre lebak asi yongpong kya dasu pangthoknakre loyana Raksha Bandhan thoram pangthokre Ngasigi di paudam pijaba matang asilo sinjare miyang tabiri basingbu kurumjari